Embadu khazik tapthaduna maro leiba wangangda warorap tawna hairaklammi. Fare fare. Nangi wakhalna adu yorabani. Tachowno na kaisu haira. Ngasidagi nanga ikhoiga mari tatnaramani. Adu thoi. Hojikti nangi nuksibna kalabaso. Matam amadadi nang soidana ningamdawa lakani. Matamduda ima baba amadi nabung aima lai habase. Nang ningsingdaba oyo. Punsigisu nang yumda wana khungul da pyarai. Ai khoiso. Ngasidagi nang sigrana khalabani. Wase hairam laga temba makhongdo launa thangduna aroi boina amuktang yenglam laga chatkre. Nganthoi du mabungna chatkhiba maikaida ira chelaba mamituna tanaduna yengjaraga machinda sumna soli. Tachao nangi wahaido kharaga mandro. Karige dumna haibano. Nang se minung chileti da ko lairba midi minatabro. Paridu nganthoi manakta khazik changsinduna makhazayanida tariba mapidu makhutuna tapna taithokpiduna nungsina themjinbirai. Nganthoi se kopkano tasongna ayak saubagi pangangang borongani khara leraga adum phajagini kopkano base nangna kapase ai yam nungaite ba. Nganthoi du parigi mathada changsinduna Dachao, ai chu changjang uye. Pujen asu yamna pikpa. Mi amaga gi marakta asumna khetnaba thamba sebu afaba migi chajalo. Moigi wakhanse ai ta sengna yaningde. Pari nganthoi bu khazik konsinbiraga managanda tapna nanthabiduna. Yarise. Masi pumnamak aina matik satabadagi tolakpa ngaktani. Adubu Nganthoi. Noi tasawgi wangangsigi matungina aina pana laira zarabasu charana mata charabasu nangbudi waloye. Dachao, miyoibagi punsibu sanalupa lantumna lepa yabrane. Marudi nungsi janana hingminabado natro. Pari nganthoi gi wadu bat samtattuna. Hoi ba, nang naharido loina chumeba. Yarase, adui sharu chaktum chana batawrase. Tanja sida dachau di chachani baga phauri ba. As, nang di khangde, aidi wakhalse yam tina nuari jani. Chaka damadam sadoi male sidi. Kokthakta-gi achoba pulum ama thangthapagum khangyang hek yangiba. Dachau, yamna taningde ko. Karida amu nungarino. Nungai kaino. Hoi, nangna kapagi budi nungai teba. Adubu aina khalamba wakhalga onna tainabasidadi yam thin nungai haitare. Dachau di kari wakhan khalamdana onna tainariba. Adubura nangse aigi oiba phangaroidrana khalambane. Adugadi noi dachongna sauksinaraga machanse fajana thanamaga chakhibai wane. Tasengna aidi khallu raga hojikta da noi ta chokse yam nungsida iye. Nganthoi du pari da khazik yenglaktuna asibu wane na hoi bungo nanga adumaina khalasu aina dum laktaw leire. Hoi da adubudi nangna I pambase huina kaino pambagum pame habase aisu loi khangida. Nganthoi du saurapna mamito phaijaina na yenglai. Matau du da pari du nokfet tawna. Kari miyeng ni ke adudi kiba ma yawi ko aise pumyot ka yot kido maleba. Sum henjela ati jotoine. Pari du nokfet tawna. Se yot piro aine hingbase yam wareba. Nganthoi du khazik nungaitana. Dachao phagi tawbane. Sidagidi dachao kaisu waroida. Nanga thabak chuba chapa khuding aisu yawradoine. Is kariye thabak suba yawdoine kaina.
Hey, furakani ko. Suk nungsiba nangbu kaidobagi thabak suhandoino. Suk ek suhaloi. Adui wado amu an hairakan ko. Dacho kaino aisu aina ngamba thabak sugadabani adu natadi kamaina chakhotoino. Ado nangno wabiyo haidi nangi lepham thokpa akhoi sanga dum lemino. Dacho asingbai aibu nusibarane aibu yamna wahaningdabraba. Wahaningdi nangbu nusibagine parina ngasi phawbo hingibase natradi nahana tabang panse thado ombasu yai. Yare ko magi haunabi wai sum sarambadagi mamaida karan ama hita yaurai masidane aina yamna sauningise. Pari du khangnok nok thoraktuna Pagi tawbane ba. Tanja du da thazana ani du gi wari do thugairaktuna. Yareda karano ade noigi romance to kona toro chakse hana chaki se ngasai dagi changa kadra na ngai bani sungchang ka changak te ba wari ne kaina ataba khoidi nakonga se I oro tare ba. Pari du khazik ikaina machinda murum sonduna changki. As akhoi ma sabi sin marolama hekta tadana lerame ba. Angang ni kaina kaiba ma yawe wani. Pari gi matau duda nupi ani du onsinaraga noi. Chak ising chabasu loiraduna thaja tumlage haiduna magi ka do laktuna phamung duda tapna hiptharai. Mon makhadagi phone du lokthokuna sakhen da call tawrai. Sakhen su magi laptop tuda thabak kanna suriba matangni non thakhiba mangaktu machi lengda thabak yamna chinba du mangairi. Nakanda leiriba phone du ring lakpagi makhol duda ikhang khangna phone do fat pai khatli. Hello, Bam. Taye Kari numino. Ngasidi call ka tawraina. Diary dabu amtabu isingene. ngai ko ba isan gesu kona isalo pau nungai ba matan bige tawani si hana ta ko ba. Hoine, kai pauno hairudana. Aisu nungai be abrenge. Adu bura aikoi da sauda nupi sele Kaiba, yam thazadi adudi yam nungai ba pauni kaino. Noi singa thoina tro. hoi mane adu yambo sidagi di nganthoi kauranu ko Kai ko du dudi. ise tho aduna ise ko wo Is, haidi hainaro he. adune yambungna ahan ba ingonda bem kaurakpada aina hinade haikibado. Adu erasu nangonda di bem ko bunidana. Mangonda di isi ko tuini. Nang sum de khaludana. Upai laite matang matangi haidune kautare dana. Hoine, adu budi kaurani ne. Ngai ko ne. Nangbu nasa khara parabo. Pare Yes, noi na malakpadagi fariraba. hoi adumaina hairasu yabazani. Ado bam. Hausikti nangsu wakalamati khanbe yare kaino. Yambo adu wando ngai khoko mi ina malapagi kana nungai kansida khita kuina leminarakhige ba. As yare go. Ningol di nungsinari ngeda chalaugadabani. Film da kari da uredana. Ningol ga mauga hainari do. Adu wairasu aikoi ina madi film da yauba phatabi maudu oiroye aisu phatabi ningol oijaroi. Hai so hai bam. Nangse inakte yam thamningeba. As nangna lamna leibese. Thamui simi ku kudingi leitafam khangandreba. Yambo aise nangida mapogla abane mafam kadai da sujaloi ko. Ado bam. Aidi nungsibase. Sumaina masak pujaramgani haba. Ai nongoda sukhaludi. Sukuina nungsiba masak khangdana leiramiba aise. Aise kya da pangkraba. Adubudi nan makai aigi mabemase. Thengna da bigi oibasane. Thaja ngasi sakhen gi wangangsi ma tarang khajik chatli. Sakhen su wado makha dumak tarai. Bam. Kai haige As kukum baudi. kai daurage haise. Adubro. Yam nungsi habanida. Thaja du khazik ikaina. Yambo si wasi to ase atopa moina sanarase ba. Yes, yaroigo.
Mi wahang hangduba yang wali ko. Kay wahang amuk hangdoino. Aina khumba ngamgadaba oina hanguko. Nang nangamgani khanbagini. Ado bem, nungsiba haibase karino? Nungsibagi masak masu karam tawi haibase. Nang tasengna khangbra. Khangnabadi nang amta khumo. Yambo, nungsiba haibase. Thamoidagi phaurakpa ihul amane. Nungsibagi haurakpham leite. Loisinphamse leite. Nungsiba haibasedi thamoi anigi maridubune. Miyoi kana amatana uge ngamdaba. Soke su yadaba. Laikolda lairang oina susate. Sana kaithelgi lungmaida su yonde. Nungsiba thiba lambidi khutri khuba lambini. Ani satpa sandaba. Asuk phajakraba asibu kana amana lana artha hannaba hotnadaba sunate. Sakhen thazagi wahai singdu yamna munna taraba tungda mathamoido momon tawzei aduga ayingba minok ama noktuna. Ado bem, nangbu aigidamakta pokpiramiba ima babado. Aduki matik aini yam thakale. Hosik fawba laibiramadi aina kya nungaijagani. Thaja mama mapa nibu palakpa aduda mabukningdo khangnung nungsirak-tuna. Yambo, How? adudi ay amuk thamage. Pungsu thenge. Hayeng amuk sanarase. Nangbu yam tumningabo. Tumninge. Fare fare. Tumzaro. Matamna asum haukhibana haujikti nganthoi su yumsida leirakpa tha phajilaklabani. Paridu thabak chatnanabani haiduna kanna loishiliba matangni. Nganthoi mapuroibana horen chana thaknabani haiduna khaw amada kari no khara haplaga puthorai. Aduga parigi manakta changsinduna. Daso, aina hapise loina chawko. Hekta puraga lai. Hoi. Chaning dasu mitna jet uchilaga chaba taredana. Ado, Chandi. Chakhum dale hobane. Oh, fare. Fajana lemino ko. Ado Thoi. Aina haikadaba mana. Nangna angangsiga hiram amatada loktanaba yade ko. Hojikti akhoi ibani na ichansigi mama mapasakna legadorabani. Aduna ichanse maraibaksi am thijare. Nangi wahi amana kariguma mamitagi mapita halaba. Nang aibu fati haigano. Daso, aibu dumaina tawdaba manbrane. Mandeda. Ado kariguma tawradina haihaurini. Aigi Thoibu aini am thajaida. Wase hairaga paridu nganthoigi makhazai duda siklai. Challai ko. Ho ibungo adugi wakhandudi adala ma thambikro. Ichanse aina hena nungsi ko. Hoida aisu khangida. Phare adudi aisu chaluki ko. Asi hairaga thangba haukraba khongdu chap leplaga mamaido amuk onsilaktuna. Thoi yum chathokonu gyan tana lemuko. Hojikanse mau ya mangnareba. Nganthoidu nokfet tawjai. Yare ko khai leiranu. Thabak to thengkraniye. Ngaihak asumna nokminaraba tungda pari su chatkre. Nganthoidu chakhumda amuk prap laktuna. Chan, ibani su sakchi sathokna batawrasidana. Hoi, sarase. Adase. Ay ising sanabunse hanamda sokige. Horen sak sasalandi chatpatalaneba. So urano, horen aina dum so age. Yade. Mi ay leiringaida mapanga thon khiroi. Is, ado cha nangi mingau do. Unthokpa yare ko. Mina taraga takpidaba makini pajadeba. Ay su onthoknaba na phanakana di honabane. Aduda hekta kaukthokhiba. Hantamukti kaurage se. Inama. How? Is yamale. Ado ay ising se sookige. Bora kita hubiramo. Ay bora yamna saningeba. Hoi, hauramagi. Borada chofisidi. Wase hairaga anido nokminai. Thaja makhutuna ising sanabon duma pairaga hai duna monda nungaina isaiga ngangla duna laklambi.
Ayoki tairang lai zalik lagum nganjari bipang laningol gi thamoi ni lamlan ba mangaw thiba nanggi nungsi ipaktuda lamhang na hanbige khanbara lamhang na hanbige khanbara Thazana lakliba phibamdu ubada thauba gari manungda nokfet taujay. Thazadi thaubana siliba plan du khangjadabana. Chumdringna magi lakfam thokpa adumak lakli. Manak khara naksalakpada thauba nakanda lairiba nupadu da onsilaktuna. Robert, kumtharo. Kainoma hangi hajila. Aduga machinda fat. Yandari ko. Hoi sir. Ai hana dum taro. Wase hairaga Robert tu mi leitabagi khudong chaba du lauraga gari dagi tapna kumtharaktuna Thazagi manakta changlaklami. Ichan. Kainomta hangi ne. Thazadu icham chamna adumak khumlai. Dada kay haibigedabano Kaino ne. Noi swaidagi. Wado haiba loidringai Robert pocketagi rumandu lokthokduna Thazagi machinda fatmen silai. Mataw aduda Thaja ikhang khangna launana bahotna jai adubu upaidi leite. Nupa aniduna gari manungda soro laktuna chingsilli. Nupa adugi khutchauduna machin men khibada Thaja khonjel thokpa ngamda fidring chongduna wana khangjai. Aduga tapna masadu tuthakhre tahaure marol thoktraba sanabundudi pukri dugi mapalda mapuna mirai biramlaba magum asum lakpana makhoina chatliba jaga du yoksilakli mafam dusu ichik chi misu kanamta tadaba yumdong pok oina tauba farmhouse amadani gari du sumang tamna thauzilaktuna thauba Thazabu pamkhattuna imungda pusilai aduga pakna thariba phamungduda hifalli thaubasu phamung machiduda phamthaduna Thazabu mamit kupta tumin yengduna lei Thaja gyan mangna isisina nungaina tungkhul tali nupa adudi Thazabu yengna mabukningda sumna khalli Thaja. Nang siyam faje. Shimak na nangna napal kabani ko. Asuk faje krabi maito. Piktak tawit jimbal sidegi. Tholakpa wahi kodi aigi thamoida machin tumba posak amana thinbagum hanjin thinkibani Thaja nang aibu warogana masi pumnamak nang munubsibagi mayaina tawkiba ngaktane Nganthoi machanbu ngaiba yaba ngairaba tungda asumna leithokpa yadre khanduna phamlambadagi phuk haugatuna pukri leiriba domda machanbu yengba tholai adubu ure laptakna sanabun ama leimaida tharo olaga taduna leibadu madu ubada Nganthoi masadu pakhatpa pharok lammi jingnaba amaga loinana prap changsinduna sanabun adu khungatlaga machanbu thiba horai adubu uraktrabada Chan tabro nambu kaida lege kaino ne masi angang sibo kaida mu chakraba jano yambung dubu lakpa jala yambung lakpa oirati sanabun se sumaina thamamoi kaino ne torisibo ising daga takraba jalo aduga sanabun sina lambi mayada lairemisina karige Chan wakhaldu mawon khalai Nganthoi pakhatpa henman khibana masadu tafong khangda lambiduda hangat handa chattuna lei mingonda hangi hairabasu maphamsida kana amata leitabana masadu tarang chatna leimaida kit phamthaduna khonjel thokna kappi nambu kaida lege nambu hojikta bora horomu hairam daine sahu chakhidabane Chan aina chakino haidro da chauda aibu kai haina tamdoino Nganthoi kaplambadagi gyan khara lakpagum phirai da yepliba phone du lokthokduna pari da call tawrai nungsana yakna sagalakpa matanga oibane chingmai da thabak suba oibana sor thabet honduna phone du tapna paikhalai Hello, kedoroge? khonjel adu tabada Nganthoi thingbangamda hauna kapthorai mataw da pari Thoi, kedoroge nangbo? Nasangamdrabo? Ha?
ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯗꯥꯆꯧ ꯍꯥꯎ ꯑꯩ ꯀꯔꯤ ꯍꯥꯏꯅ ꯇꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯄꯥꯔꯤꯗꯨ ꯄꯥꯈꯠꯂꯞ ꯇꯧꯅ ꯅꯠꯇꯦ ꯊꯣꯏ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯦ ꯁꯦꯡꯅ ꯍꯥꯏꯌꯣꯕ ꯁꯦ ꯅꯪ ꯀꯩꯗꯧꯔꯒꯦꯕ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯆꯟꯗꯣ ꯏꯁꯤꯡ ꯁꯣꯛꯄꯅꯦꯅ ꯆꯠꯈꯤꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯁꯣꯟ ꯍꯜꯂꯛꯇꯦꯅ ꯌꯦꯡꯕ ꯊꯣꯛꯎꯕꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯁꯅꯥꯕꯨꯟꯁꯦ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯣꯏ ꯆꯟꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯤꯌꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯊꯤꯕꯅꯦ ꯐꯪꯗꯤꯌꯦ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄꯗꯣ ꯆꯠꯃꯤꯟꯅꯕ ꯀꯩꯗꯧꯒꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯥꯏꯕꯅꯦ ꯁꯨꯎꯔꯅꯨꯅ ꯑꯗꯨꯗ ꯃꯥꯅ ꯌꯥꯗꯕꯅꯦ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯃꯥ ꯍꯜꯂꯛꯑꯒ ꯆꯥꯁꯦ ꯕꯣꯔꯥ ꯍꯧꯔꯝꯃꯣꯁꯨ ꯍꯥꯏꯔꯝꯃꯤꯅꯤꯅꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯀꯞꯄꯤ ꯄꯥꯔꯤ ꯃꯁꯥꯗꯨ ꯈꯔ ꯐꯥꯊꯔꯒ ꯉꯥꯟꯊꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯌꯥꯔꯦꯁꯦ ꯀꯞꯀꯅꯣ ꯆꯟ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯩ ꯂꯥꯛꯑꯒ ꯀꯩꯀꯩꯅꯣ ꯈꯟꯅꯔꯁꯦ ꯀꯞꯀꯅꯣ ꯊꯝꯃꯦꯀꯣ ꯍꯣꯏ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯁꯤꯜꯂꯛꯂꯦ ꯄꯥꯔꯤꯗꯨ ꯃꯆꯟꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕꯗꯤ ꯃꯔꯩꯇ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ ꯄꯥꯔꯤꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯇꯣꯜꯂꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ ꯉꯥꯟꯊꯣꯏꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯥꯖꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯗꯤ ꯃꯆꯤ ꯂꯦꯡꯗ ꯃꯣꯟ ꯃꯈꯥꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯛꯍꯦꯟꯒꯤ ꯀꯣꯜꯁꯨ ꯂꯥꯛꯂꯦ ꯉꯥꯟꯊꯣꯏꯗꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯕꯦꯝ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯉꯥꯟꯊꯣꯏꯗꯨ ꯂꯠ ꯂꯠ ꯇꯧꯅ ꯑꯩꯅꯦ ꯉꯥꯟꯊꯣꯏꯅꯦ ꯁꯛꯍꯦꯟꯁꯨ ꯏꯉꯛ ꯉꯛꯂꯤ ꯀꯧꯕꯝ ꯈꯪꯗ ꯏꯛ ꯑꯥꯠ ꯇꯧꯗꯨꯅ ꯀꯩꯅꯣꯅꯦ ꯕꯦꯝ ꯂꯩꯇꯕ꯭ꯔꯣ ꯉꯥꯟꯊꯣꯏꯗꯨ ꯃꯈꯖꯥꯏ ꯑꯅꯤꯗ ꯃꯄꯤꯗꯨ ꯄꯨꯞ ꯄꯨꯞ ꯁꯤꯟꯊꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯤ ꯆꯟ ꯑꯩꯕꯨ ꯀꯩ ꯍꯥꯏꯅ ꯈꯨꯝꯃꯣꯒꯦ ꯅꯪꯒꯤ ꯌꯥꯝꯕꯨ ꯐꯣꯟ ꯇꯧꯔꯛꯑꯦ ꯆꯟ ꯅꯪ ꯄꯥꯏꯌꯨ ꯂꯥꯛꯑꯣ ꯁꯛꯍꯦꯟꯗꯨ ꯉꯥꯟꯊꯣꯏꯅ ꯇꯨꯃꯤꯟꯅ ꯀꯞꯄ ꯃꯥꯟꯕ ꯈꯣꯟꯖꯦꯜꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯜꯂꯒ ꯂꯩꯈꯤꯕ ꯑꯗꯨꯗ ꯁꯛꯍꯦꯟ ꯈꯖꯤꯛ ꯄꯥꯈꯠꯅ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯇꯥꯕ꯭ꯔꯣ ꯍꯦꯜꯂꯣ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯌꯥꯔꯒꯗꯤ ꯕꯦꯝ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯛꯎꯕ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯉꯥꯟꯊꯣꯏꯗꯨ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯋꯥꯗꯨ ꯐꯠ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯆꯟꯗꯣ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯒꯤ ꯑꯗꯨꯋꯥꯏꯗ ꯏꯁꯤꯡ ꯁꯣꯛꯀꯅꯤꯅ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯃꯥꯕꯨ ꯑꯃꯨꯛꯇ ꯊꯤꯕꯤꯌꯣ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯏꯆꯟꯗꯣ ꯐꯪꯅꯕ ꯑꯃꯨꯛꯇ ꯊꯤꯕꯤꯌꯣ ꯃꯥꯗꯣ ꯆꯥꯛꯁꯨ ꯆꯥꯈꯤꯗꯕꯅꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯇꯥꯕꯒꯨꯝ ꯇꯔꯪ ꯆꯠꯅ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯁꯥꯗꯨ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯤ ꯃꯈꯨꯠꯇꯨꯅ ꯂꯨꯃꯥꯡꯒꯤ ꯁꯝꯗꯨ ꯄꯨꯂꯞ ꯄꯥꯏꯁꯤꯟꯗꯨꯅ ꯃꯈꯥꯗ ꯁꯠ ꯐꯝꯊꯔꯛꯏ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯀꯞꯈꯤꯗ꯭ꯔꯤꯕ ꯅꯨꯄꯥꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯀꯞꯂꯣꯏ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯀꯞꯄꯤ ꯕꯦꯝ ꯉꯁꯤ ꯅꯪꯅ ꯌꯥꯝꯕꯨꯡꯗ ꯇꯥꯍꯜꯂꯤꯕ ꯄꯥꯎꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯉꯥꯎꯔꯦ ꯕꯦꯝ ꯑꯩ ꯉꯥꯎꯔꯦ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯕꯦꯝ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯕꯦꯝꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯅꯥꯅ ꯁꯨꯃꯨꯟꯗꯨꯅ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯅꯤ ꯕꯦꯝ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯒꯅꯤꯌꯦ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯀꯞꯂꯨꯔꯕ ꯇꯨꯡꯗ ꯁꯛꯍꯦꯟ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯒ ꯃꯥꯁꯨ ꯒꯥꯔꯤ ꯁꯣꯗꯨ ꯄꯥꯏꯗꯨꯅ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯐꯤꯡꯅ ꯀꯨꯝꯊꯔꯛꯏ ꯊꯥꯔꯤꯛꯁꯨ ꯁꯟꯙ꯭ꯌꯥꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯆꯥꯒꯤ ꯈꯪꯍꯣꯡ ꯍꯣꯡꯂꯛꯂꯤꯕ ꯁꯛꯐꯝꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯈꯖꯤꯛ ꯄꯥꯈꯠꯅ ꯁꯅꯥ ꯀꯩꯅꯣ ꯅꯪꯕꯨ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ
Kadaida amuk chatoino? Sakhen mamana kauribadu khumda hoi mai haida gari do yangna thodoktu na thokre. Numidangi pung 8 tarakpa adwaidani thaja gyan khazik lakpagum masado khara lenglaki. Makhutuna mamito noira duna tapna panglakpadadi thawbana nokfet tawduna mangonda yengduna leirambadu ubada thajadu ikhang khangna fuk hogatli. Aduga mamaido layduna yengi. Aina lady sa kaidano. Ha, Dathoba. Aina lady sa kaidano haibane. Thawba karem na baminok ama noktuna. Nang na layse, inaktani kayo. Nang khangrabo. Kaino, noy na tawrise. Dathoba, nang magna. Asam na tawragani haibase. Ay no madabaw kaludabane. Se, ay butado o. Ngasi nang naingon na tawribase. Nang hinasan na sa tawbo ay ramadi. Nang karikan gani. Se, ay butado o. Nang nasuyam na patri si karigino. Ay buam tatado piyo. Hanayam na tengzilaklabani nupi machado na kaplibado. Phaklang mari na question ba achauba ka adugi ama khak thaba phamung achauba dugi machi duda masata sinna yamna pendana warauba matawni. Mabukning suka hena nung sikre. Pumnabag pirang na mahut sinkibani. Nupa adusu nakanda phone adu puthoktuna yamna thausadabagi matawda kari nukan na yengli.